Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Security Force na Kangpokpi Jiribam amasung Chirchanpur Zilla singda tibu humbagi thabuk chathabada khuzukulaka fagatle QS World University Ranking Asia lising ani kunmangi makok thongba University chamagi manungda Bharati Institution teret yaure amasung Uparashtrapati Jagdeep Dhankar na hairi leba ama chakhonana bahonabada research amasung innovation na maru oiba thodang lori Security Force na Rajya asigi tongan ba mafam singda tibu humbagi thabak chathabada khuzukulaka fagatle Manipur Police Control Room gi cherol amana hai Security Force ki apunba kangbu amana Kangpokpi Zilla gi Jangobungdagi 5.6 inches rifle ama magazine yawa .22 country made pistol ani single bore rifle ani 303 rifle ama hand grenade ani sar sauba boyfoy handset ama SLR magazine ama 303 rifle gi maru taramanga yauna ati polong kaya fagat ki Chirachandpur Zilla gi ti Kongnam 5 village tegi na security force na ti wumbagi thabuk chathabada 303 rifle ama magazine yawa 9mm gi pistol ani SBBL taru .22 rifle ama 5.56 inches rifle gi maru ni futare 7.62 mm gi AK rifle gi maru ahum phagat pangam khi amorom da Jiribam Zilla gi moibung maitei khul Bali Juli amasung Jarol Pokpi gi akoiba mafam singda Jiribam District Police Teresuba IRB Assam Rifles amasung CRPF gi apunba kangbu na thibuhumbi thabak chathaki Moibung maitei khulgi anakpa umang singda tibuhumbagi thabak chathabada lot na thamlamba bulletproof jacket mari magazine hapa khaw ama SLR gi kapa yariba maru taru amadi single barrel gi maru manga phagat khi Maru asda National Highway 37 amasung National Highway 2 da poche puba gari chama kundra humde security gi akan ba chesil thorangaluna na Imphal da changda khre Assam Rifles amasung Tenopol Zilla gi District Health Authorities ani na punna sinduna kwata khulda health checkup amadi medical camp amangarang pangthokre camp adu da miyoi cham yankai hena lain ki amadi lem hidak langtik sing yen thokhi Assam Rifles sinduna Chandel Zilla gi Faisangzang khulda su medical camp ama pangthokhi maduda miyoi marfur humdoi lain ki pawgi marak thatna atemba break ama Controller of Examination Forest Department Manipur na tholak pacherol amagi matungina Forest Guard launanabagi examination ngasi November gi tang 10 da pangthokani tawramba adu Bishnupur District ki Law and Order gi phibam phattabana maram oiraga matam kaktana yeithokle haina Controller of Examination Forest Department Manipur na khangalagle Tabiriba pawasi Akasvani Imphal dagini QS World University Ranking Asia lising ani kun mangagi makok thongba University chamagi manungda Bharati Institution teret yaure Siksha Mantraluna thokpa cherol amana hai IIT Delhi na nifumari shubam mafam kanduna Bharati oina khwaidiki makokta leibagaluna na ranking asigi makok thongba University yankhai gi manungda Bharati oina University ani yaure IIT Bombay na ranking asigi nifunipan subam mafam da lady atopa ranking asigi manung chanba institution sing adudi IIT Madras IIT Kharagpur Indian Institute of Sciences IIT Kanpur amasung University of Delhi ni cherol asina makhatan hai Bharati tongan ba institution singi mafam sing asina Bharat asi higher education gi lamda achawa mafam makan bangamle haibadu takle Uparashtrapati Jagdeep Dhankar na hairi leba ama chakhona na bahonabada research amasung innovation na muru eba thodang lori Indian Institute of Technology New Delhi gi marishuba convocation da wa ngangladuna Uparashtrapati hai leba amagi research amasung innovation na leba amagi tawba ngambagi sakti adu malemgi atei leba singda takpa ngami mangnai education sector de hena sel thadabana samas asibu aphaba maikei da purakpada chawna mating oigani Sri Dhankar na hai siksya haibasi karbar amani haina kaidung dusu loroidabani masi samas gi yafainabagi damakta tangai fadaba machak amani thorum adu da Uparashtrapati na institution adugi makok thongba mahirusingda mana piduna puning thogotkhi Griha Mantri Amit Shah na Maharashtra Vidhan Sabha Mikhal ga mari lene na BJP gi manifesto sanklap pratangasi Mumbai da ponglagani Sri Shah na awang thangba Maharashtra amadi Vidarbha lamdamdagi Jalgaon Buldana amasung Amravati da pangthokadaba Mikhal gi rally sing da su saru yagani
Rajya Vidhan Sabha Mikal Pangtokkodoriba Maharashtra amasung Jharkhand board khombagi thabak khamthengna kalli tongan rajniti dol singi luchingba kayana Mikal gi rally amadi road show pangtoktuna voters singi puning chingsinaba ngamjabi thaduna honari. Pradhan Mantri amasung BJP gi mukok thongba luchingba Narendra Modi na ngarang Maharashtra gi Akola amasung Nandeta pangthokpa miyangi mifam singda dol asigi mirep singi damakta board khongki rally sing aduda saruk yaraduna Pradhan Mantri hai haukiba chari ani makhai asida Maratha wara lamdam chakhonabagi damakta sarkarna lupa koti lising marfu kaitokre lamdam asida irrigation gi project taramathushi packet ki mangna hai hariba matam asida lamdam asida Delhi Mumbai industrial corridor rail coach factory logistic park Samruddhi highway Saktipati expressway amasung Nandetegi Delhi amasung Adampur paigadaba anova flysing yauna chakho thorang kaya packet pangamki masina lamdam adugi miyamda thabak pibada chauna mateng pangli Amarom Congress President Malik Arjun Kharge na ngarang Amravati da pangthokpa Mikal gi rally sing de saru yaki NCP SP gi mako Sarab Pawar na ngarang Hingoli bit amasung Asti da pangthokpa Mikal gi rally sing de su wangangki Shiv Sena UBT gi mako Uddhav Thackeray na Hingoli amasung Loha da pangthokpa Mikal gi rally sing de su wangangki New Delhi gi Dr. Karni Singh Range da Chathariba World University Shooting Championship gi ngarang ahan banumita varana Lupagi takaman ani amasung senjengi ama phangba ngamle championship asida punna leba kungani thoigi sanarishing na saru yari championship asigi mamangi edition da bhargi contingent na sanagi nipan lupagi mari amasung senjengi takaman ani logba ngamkhi vargi Pankaj Advani na IBSF World Relay Championship 150 of format ki title lore Qatar gi Doha da pangthokiba tournament asigi final da Pankaj Advani na England gi Robert Hall bu maithiba pikhibani ngasi phongba pauche singi maru oiba paugi dam hoji Okram Umadini lere Umadini Thagachari Chitrabhanu Kuki terrorist sing na attack chatharakpada maunaha ama sikhiba tongan ba mafamda bom yauna nongmai kaptuna landarakhiba amasung Manipur Pradesh Congress Committee na Finance Commission gi mihut kangbuda memorandum pisinkhibagi pauna ngasi phongba pauche ayambada maruiba pau oina phongli Kuki terrorist sing na nongmai kapsinduna landarakpada lausuduna leizabi nupi amasire ziribam yaingang pokpi santi khongbal thamna pokpi amadi sabungkho khunauda su landarakre haiba pauna naharol gi thaudang gi ahan headline tawri Pau asi Huyan Lan Pau Sangai Express ki edition animak Poknafam People's Chronicle Manipur News Imphal Free Press Sanalaibak Morning Bell Ichel Express amasung Manipur Mail dasu tongan ba maong da headline tawduna maruiba pau oina phongli Manipur Pradesh Congress Committee na Finance Commission gi mihut kangbuda lanjena duna lairiba mioi singi damak akhannaba tengbang pinaba memorandum pisinkibagi pau People's Chronicle gi anishuba headline tawri pau asisu pauche ayambada maruiba pau oina tongan ba maongda headline tawduna phongli Manipur News ta Kamjong amasung Ukhrul district ta lairiba Myanmar refugees sing December 10 phawbagi manungda maramda hankinaba district head sing na khanghalakpa laire haina refugees sing na phongdorakpa wafamna ahan headline tawri Nagaland gi tokhaiba firal amasung constitution thamba haiba wafamsi India government na yade haina Nagaland gi hanagi chief minister AC Jamir na phongdokpa wafam Poknafam People's Chronicle Sanalaibak pauche singda ahan belamaida phongli Nauna semkhiba district sing handoknabagi matangda center ga United Naga Council ga gi marakta wari sanabagi thabak makhata na chatharagani haina Ichel Express ki ahan belamaida phongli Nagaland manungda palliba Manipur gi gari sing lauthoknaba khanghalakle paumai ani phurakpagi blockade na miyamda awaba piri haiba pauna sanalaibaki anishuba headline tawri Rajya Sabha gi MP Laisemba Sanajawbana Manipur University of Culture bu Central University gi thakta onkhatnaba hotnari haina phongdokhiba wafamna Manipur News ki anchor kalamda phongli Chitrabhanu Thagachari Umadini aroibada maroiba pau amuk hanna Security Force na Kangpopi Jiribam amasung Chirachandpur Zilla singda thibu humbagi thabak chathabada khuzukula kya fagale QS World University Ranking Asia lisingani kunmanga gi mukok thongba University chamagi manungda varki institution taret yaure amasung Uparashtrapati Jagdeep Dhankar na hari leba ama chakhon anaba honabada research amasung innovation na maruiba thodang lori paulizeri